Free Movement Deal YANADRIBA FAOBA KUKI MILITANT SINGGI SoO Center na HANDOKPAGI WAFAM LEITRI Haukiba chahi English ngani kunhumdoi gi May 3 da thokiba irang aduna maram oiraga KUKI SoO militant sing amasung Ministry of Home Affairs ki mihut singa tangkak anida wari sanaduna Valley District koibada leiriba SoO gi camp taret lauthokibada yanarabasu Free Movement Deal haibadi National Highway singda kanglup khudingi miyoi sing maning makha tamna chathok chasin yadriba faubadi SoO agreement asi makha tana sangdokpagi wafam leite haina Ministry of Home Affairs tagi phangba official source amana hairi Powers na makata na hairibana Chief Minister Biren resign tawkhraw matung chahi asigi February 13 dagi state asida president rule thamduna lakhibani Union Home Minister Amit Shah gi maikay dagi state asida president rule thamkhraw matung ahanba oina paikhatkadaba khongthang asi National Highway da free movement lehenba asini masimakna chahi asigi March 9 da security gi ahenba section thoranga loyana National Highway sing asi hangdoknaba hotnakhibani adubu KUKI singna athingba pibadagi mai pakhidrabasu center gi ahanba pandamdi free movement lehenba asini WAFAM asigi matangda handa KUKI gi SoO militant sing amasung Ministry of Home Affairs ki mihut singa chathakiba wari adudasu National Highway hangdokpagi WAFAM asida priority thamduna yamna kupna khanakhi masida SoO militant gi maikaidagi su yaningdaba phongdorakhi makoina WAFAM asida matam chupagi oina yaningdaba leite haibagi WAFAM su khanghalamkhi Center gi maikaidagi free movement deal tawnadriba fauba SoO sangdokpagi WAFAM leite haibasi mifam aduda thamkhi National Highway asi hangdoktuna free oina chathok chasen tawba yaraba khaktada state asida mahausagi phibamda hanjilakani khongthang asina chingi lamphawdna chatpa yadriba tampaki miyoi sing aduga tampaki lamphawdna chatpa yadriba KUKI sing maning makha tawna chatpa yahanga dawribani handakta Air India gi plane kaibada KUKI gi miyoi ama amasung maitai gi miyoi ama punna crew member ani laikhidaba thodokka mari leinana maitai singi maikaidagi laikhidraba KUKI gi crew member adugi hakchang Imphal airport ta oklaba matamda makhal amatagi athingba piroi haina phongdokpa laikhrabani KUKI gi maikaidagi su mamang tha May 10 15 fauba ukrulda pangthokiba manga suba Siroi Lily festival aduda maitai singa chathok chasin tawbada makhal amatagi athingba pikhide masina National Highway hangdoknabagi deal asi sign tawnabagi thabak asi athubada pangthoklaba yai haina powers na makhatari Business nungaiba India gi state singi manungda Manipur na khwaidagi mamaida leire entrepreneurs sing Manipur dagi chenkhre anobasu thoraktre India gi oina lalol itik tawbada khwaidagi nungaiba state amadi union territory singi lista India na kunthani thoi suba mafam da leire Manipur gi oina di hena changchang launa thabak tawramba entrepreneurs sing mapana chenkhre state asigi hojik oiriba tangdulaita daba pibam mayam asna anoba lalonba ama fawba thoraktre masina maram oiraga state asida thabak phangdaba migi masing asum hengalakli Thangal Bazar da acha atha ki potlam sing yonba non local amana pauche asida hai smart city gi makhada Thangal kaithal semgatlibani haiduna chahi ani ahum hena lambi thingzin kibana maram oiraga dukan family basing sendong phangbadi lairadana selep mangsilakle mahaksu acha athak yoliba se toklaga atopa India gi state amada oina tawrasira haina khalakle mahakna thabak tawminaramba non local mayam amasu Manipur thadoktuna chatnakre Kumza English ngani tara manga dagi hauna World Bank na lebak asigi oina lalol itik tawbada khwaidagi nungaiba amasung khudongchaba state singi list lauthokibani haukiba chahi singdasu Manipur na list asigi makokta leiba ngamkhide khwaidagi ikon konba oina kumza English ngani kunmari da World Bank na lauthorakiba lista Manipur na lebak asigi state amasung union territory singi manungda kunthani thoi subada leikhe list asigi makok ithang thangbada leiba state na Kerala na oire Micham miyam da khudong chagadaba maongda lalol itik tawbagi thabak lokhalakpagi damak Kerala na list asigi makok ithang thangmada leiba ngambani haina report amana phongdorakli Andhra Pradesh amasung Gujarat na mathang sitna list asigi ani suba amasung ahum subada leiri Ministry of Commerce and Industry gi makhada leiba Department for Promotion of Industries and Internal Trade na lebak asigi mafam pumnamakta lalol itike thabak thoram sing khumang chawsinaba thawsal kaya semkhe Hairiba thawsal sing adu ngakna chatpa state sing na lalol itiki lamda khumang chawsin bangam lawasu Manipur gi oinadi ministry na semba thawsal adugi makhada matik chaba thawrang lokhatpa ngamdabana list asigi makok thongba ngamdabani Malim apunbagi oinadi lalol itik tawbada khwaidagi nungaiba lebak singi list lauthorakpada India na lebak chamaga maudragi manungda chama subada leire Nupa singi chromosome hantharakpana khudongthiba thokalakpa yana leire Nupa khudingmakta X amasung Y haiduna chromosome makhal ani yawi haibasi pumnamakna khangnaraba wafamni makhal ani asigi manungda Y chromosome da yawba yamna maru oiba gene na maram oiraga angang oibada nupa ohelibani nungnang mapokningai oiba wafam ama oina nupa singda hojik Y chromosome gi masing tapna hantharakli haina scientist singna phongdoknarakre
X chromosome ga manadaba maongda Y chromosome da yawba yamna maru oiba jinsing tapna mangsilakpagi khudam ama mayek sengna uba phangle matam khara leiragadi hairiba chromosome makhal asi masing hantharakuna mangkiba yabagi phibamda lei haina thizin humjaliba miyoi singna phongdorakli. Report amagi matung inna chahi million 13 gi matungda Y chromosome mapung phana mangkiba yabagi phibamda leire kanagumbana chahi million 13 haibasi yamna sangma matam oiba maramna thoidokna nungnangba pokningai oide haina khanba yarabasu hauzik Y chromosome masing hantharakpagi thawong asina nupa oibasingda hakselgi oiba khudongchataba kayamarom mayok nahanba thengnare wafam asi Cell Journal da handakta phongkhibane. X chromosome da chawrakna gene 58 lom yawi adubu khara hena pikpa Y chromosome dadi supnagi gene 55 rom tamak yawi chahi kaya lisang sitna thizinduna lakpada Y chromosome da yawba gene singi masing tapna hantharakpa thengnakhi hauzik oiriba phibam asida adumak chathaba tarabadi chahi million 13 gi matungda Y chromosome mangkhiduna amuk hanna uba phangdabagi phibamda leiragani hairi. Y chromosome da yawba UTY kauba gene amana miyoibagi immune system mathau ningthina pangthokhanbada achauba thodang lawi karigumba gene asi mangkhiba tarabadi immune system da yawba cell khara mathau tawba lepkhiduna tongan ba laina kaya pokhalakpa yabagi phibamda lei. Laboratory da changyeng tawduna yengbada Y chromosome yawdaba uchi sing heart ki phibam khongjal yangna sokselakpaga loinana tumor gi size hengalakpasu thengnakhi. Y chromosome mangkhiba yabagi phibam asi mataw karamna ngakthokadagi haibagi matangda report amana hai maikhu sizinadaba air pollution amasung hakchang sokningai oiba chemical singdagi lapthokna leirabadi nupa oibasingda Y chromosome masing hantharakpagi thawong asi khara makhai khongjal tapthahanba ngamgani. Maram aduna maikhu sizinabagi hainabi thadokpaga loinana akoibagi ising nungsit senghanaba thorang lokhatpa amasung chang naina hakchang sajal tawduna machi oiba chinjak machal suna chabagi tangai fadaba lei. Thizin humjaliba singna lungs ki laina layengbada sizinaba drug makhal khara Y chromosome masing hanthahandanaba hotnabada sizinaba yagadra haibagi matangda changyeng tawnaba hotnari. Fubala thaudoka mari leinana kaukhiba matam kaktaba ban handokre Churchanpurda KUKI SoO singna kaukhiba banna chauna kaiba pikre. Ngarang nungthil pung 3 ram tabada Bisnupur district ki Lower Canal da masagi lawfam da law unaba thabak suduna leiba ahal ama KUKI singna kapthorakpa nongmai maruda mahaki oi thangba khutta pankibagi thaudoka mari leinana Bisnupur district ki tongan ba nupi lup amadi SoO singna thaudok asika mari leinana Manipur gi governor Manipur police ki DGP amasung security advisor ngasi ayupung 13 tadringi mamangda resign tawdrabadi Manipur pumba matam kaktaba ban kauragani haina lawthokiba adu sarkar ga condition khara da yanaba purakpadagi handokre. Adum oinamak thaudok aduga mari leinana security forces singna KUKI khulai paibasing aduga khuthoknabagi thaudokta crossfire da langching manbi khuldagi chief ki loinabi khoi khuling kaubi nupi ama leikidabagi thaudokka mari leinana ITLF amasung KUKI gi tongan ba SoO singna kaukhiba matam kaktaba total shutdown na Churchanpur district ta mahausagi punsida chauna kaiba thokre. Kangpopi district ki oinasu kotuna ngasi nungthil pung amarom tabadagi numidang wairam pung 3 taba phawba kaukhiba banna chauna kaiba pikre. Fubala maning high canal gi makhada ngarang KUKI singna chatharakiba attack ningthauzan biren sokhiba thodok adugi matangda ngasi Fubala amasung masigi apoibada leiriba maira paibi singna tongan ba demand kaya taladuna matam kaktaba bangi khongjang changsingani haina tawramba adugi matangda DC Bisnupur Puja Elangbam amasung Bisnupur SP Ravi Kumar yauna district level police amasung civil officers sing yauna Fubala kaithelda mifam pangthokre. Ngasi pangthokiba mifam aduda DC na miyamgi apambasing adu thabakta onthoknabo hotnagani haibigi thajaba pibadagi khongjang adu matam kharagi oina suspend tawkhre. SP gi maikaidagi makhata na haikibada mafam adugi miyamna labukta thabak suba chatpada asok apan yawhantanaba ahenba security measures sing laukhalagani law uba lepadi yaroi punna law panabo hotnaminasi haina phongdokhi. Bisnupur DC Puja Elangbam ki maikaidagi su miyamna pamlibasing adu thabakta onthoknabo hotnagani Governor amasung Chief Secretary gi maikaidagi mihut tharaktuna amadi thodok adu yengsinba yauna makhata na thoandanaba hotnagani haibagi thajabasu pikhi. DC amasung SP na pikhiba thajaba aduna maram oiraga miyamna matam kharagi oina khongjang adu suspend tawkhi adum oinamak miyamna pamlibasing adu thabakta onthoktrabadi makhata ba khongjang sing changsinkhigani hairi.